ꯃꯃꯥ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯗꯃꯛ ꯋꯥꯈꯜ ꯇꯥꯍꯟꯈ꯭ꯔꯦ꯫ ꯉꯁꯤꯒꯤ ꯂꯨꯔꯕ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯈꯤꯕ ꯌꯥꯕꯒꯤ ꯐꯤꯚꯝ ꯂꯥꯛꯂꯕ ꯃꯇꯝꯁꯤꯗ ꯑꯩꯈꯣꯏ ꯏꯁꯥꯅ ꯏꯁꯥꯒꯤ ꯐꯨꯔꯨꯞ ꯀꯟꯖꯅꯕ ꯑꯩꯈꯣꯏ ꯑꯃꯠꯇ ꯑꯣꯏꯅ ꯃꯥꯟꯅꯕ ꯈꯣꯡꯊꯥꯡ ꯊꯥꯡꯃꯤꯟꯅꯕ ꯑꯃꯗꯤ ꯑꯉꯝꯕ ꯊꯧꯅꯥ ꯐꯨꯗꯣꯛꯅꯗꯨꯅ ꯍꯣꯠꯅꯃꯤꯟꯅꯕ ꯍꯥꯏꯕ ꯑꯁꯤꯅ ꯇꯉꯥꯏꯃꯛ ꯐꯗ꯭ꯔꯕ ꯊꯧꯗꯥꯡ ꯑꯃ ꯑꯣꯏꯅ ꯃꯥꯡꯗ ꯇꯥꯗꯨꯅ ꯂꯩꯔꯤ ꯍꯥꯏꯅ ꯑꯥꯏꯟꯅ ꯊꯤꯡꯈ꯭ꯔꯕ ꯂꯥꯜꯍꯧꯂꯨꯞ ꯀꯪꯂꯩꯄꯥꯛ ꯀꯝꯃꯨꯅꯤꯁꯠ ꯄꯥꯔꯇꯤ (MC) ꯌꯨꯅꯤꯐꯤꯀꯦꯁꯟꯒꯤ (PRO) ꯆꯤꯡꯈꯩꯉꯥꯟꯕꯅ ꯈꯨꯌꯦꯛ ꯄꯤꯗꯨꯅ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯃꯅ ꯐꯣꯡꯗꯣꯔꯛꯂꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯗꯨꯅ ꯍꯥꯏ ꯑꯩꯈꯣꯏꯒꯤ ꯀꯥꯡꯈꯨꯜ ꯃꯨꯠꯁꯤꯜꯂꯛꯂꯤꯕ ꯑꯃꯗꯤ ꯃꯤꯇꯣꯞꯁꯤꯡꯒꯤ ꯂꯥꯟꯊꯦꯡ ꯑꯁꯤꯗꯒꯤ ꯀꯟꯖꯅꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤ ꯃꯁꯛ ꯊꯣꯛꯅ ꯃꯇꯤꯛ ꯂꯩꯅ ꯁꯦꯝꯒꯠꯄ ꯆꯪꯏ꯫ ꯃꯇꯤꯛ ꯃꯉꯥꯜ ꯂꯩꯕ ꯈꯨꯟꯅꯥꯏ ꯑꯃ ꯁꯦꯝꯒꯠꯄꯗ ꯅꯨꯄꯤꯁꯤꯡꯒꯤ ꯊꯧꯗꯥꯡ ꯆꯥꯎꯅ ꯃꯊꯧ ꯇꯥꯏ꯫ ꯃꯔꯝ ꯑꯗꯨꯅ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯕꯨ ꯑꯋꯥꯡꯕ ꯊꯥꯛꯇ ꯄꯨꯈꯠꯄ ꯑꯃꯗꯤ ꯃꯈꯣꯏꯕꯨ ꯏꯀꯥꯏ ꯈꯨꯝꯅꯕꯤꯕ ꯍꯥꯏꯕ ꯑꯁꯤ ꯇꯉꯥꯏ ꯐꯗꯦ ꯍꯥꯏꯕꯁꯤ ꯈꯨꯟꯅꯥꯏꯁꯤꯒꯤ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯗ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯑꯣꯏꯕꯁꯤꯡꯅꯁꯨ ꯈꯪꯅ ꯉꯥꯛꯅ ꯆꯠꯀꯗꯕꯅꯤ ꯍꯥꯏꯔꯤ꯫ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯅ ꯍꯥꯏ ꯅꯨꯄꯤ ꯈꯨꯗꯤꯡꯃꯛ ꯏꯃꯥꯅꯤ ꯍꯥꯏꯕ ꯅꯨꯡꯒꯤ ꯋꯥꯍꯟꯊꯣꯛ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯈꯪꯕꯤꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯑꯁꯤꯒꯨꯝꯕ ꯋꯥꯈꯜꯂꯣꯟ ꯑꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯍꯧꯈꯤꯕ ꯆꯍꯤ ꯈꯔꯒꯤ ꯃꯃꯥꯡꯗ ꯑꯉꯣꯝ ꯑꯃꯨꯃꯆꯥꯁꯤꯡ ꯆꯍꯤ 84 ꯂꯩꯄꯝ ꯊꯧꯕꯥꯜ ꯑꯊꯣꯛꯄꯝ ꯃꯈꯥ ꯂꯩꯀꯥꯏ ꯀꯥꯔꯦꯡ ꯃꯈꯣꯡ ꯂꯝꯄꯥꯛ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏ ꯑꯁꯤꯅ ꯃꯆꯦ ꯃꯆꯟ ꯑꯃꯗꯤ ꯃꯃꯥ ꯃꯆꯥ ꯑꯣꯏꯅ ꯈꯟꯕꯒꯤ ꯃꯍꯨꯠꯇ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯌꯦꯡꯗꯨꯅ ꯅꯠꯇꯕ ꯂꯤꯆꯠ ꯆꯠꯅꯕ ꯍꯣꯠꯅꯔꯝꯕꯒꯤꯗꯃꯛ ꯋꯥꯈꯜ ꯇꯥꯍꯟꯅꯕ ꯈꯣꯡꯊꯥꯡ ꯇꯉꯥꯏ ꯐꯗꯅ ꯂꯧꯈꯠꯂꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯑꯣꯏꯁꯤ ꯈꯨꯄꯥꯛꯅ ꯐꯥꯎꯕ ꯊꯥꯗꯅ ꯋꯥꯈꯜ ꯇꯥꯍꯜꯂꯕ ꯃꯇꯨꯡꯗ ꯇꯨꯡꯒꯤ ꯄꯨꯟꯁꯤꯗ ꯆꯨꯝꯊꯣꯛꯆꯅꯕ ꯇꯥꯟꯖꯥ ꯄꯤꯗꯨꯅ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡꯗ ꯈꯨꯠꯁꯤꯟꯅꯔꯤ꯫ ꯑꯁꯤꯒꯨꯝꯕ ꯂꯤꯆꯠ ꯑꯁꯤ ꯆꯠꯄꯤꯗꯅꯕ ꯏꯆꯤꯟ ꯏꯅꯥꯎ ꯄꯨꯝꯅꯃꯛꯇ ꯅꯣꯂꯨꯛꯅ ꯅꯤꯡꯁꯤꯡꯖꯔꯤ ꯂꯣꯏꯅꯅ ꯈꯨꯟꯅꯥꯏ ꯑꯁꯤ ꯁꯦꯝꯒꯠꯄꯗ ꯊꯧꯗꯥꯡ ꯂꯧꯃꯤꯟꯅꯔꯁꯤ ꯍꯥꯏꯅ ꯂꯨꯞ ꯑꯁꯤꯒꯤ ꯊꯣꯛꯄ ꯆꯦꯔꯣꯜ ꯑꯗꯨꯅ ꯃꯈꯥ ꯇꯥꯔꯛꯂꯤ꯫